ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯨꯔꯦꯜ ꯃꯆꯥ ꯑꯃꯈꯛ ꯆꯦꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯎꯆꯦꯛ ꯑꯃꯈꯛ ꯄꯥꯏꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯗꯥꯏꯔꯣꯝꯗꯒꯤꯅꯣ ꯎꯆꯦꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯅꯁꯥꯁꯨ ꯌꯥꯝꯅ ꯊꯤꯅ ꯆꯣꯛꯊꯅ ꯎꯔꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯅꯪꯕꯣ? ꯑꯩ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯊꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯤꯔꯗꯨꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅ ꯂꯩꯔꯝꯕ ꯎꯃꯪ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯍꯤꯡ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯥꯀꯨ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯀꯨ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯆꯦꯜꯂꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯃꯥꯀꯨ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯂꯣꯏꯅꯕꯤ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯅꯤꯡ ꯇꯧꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯑꯇꯣꯞꯄ ꯎꯆꯦꯛꯁꯤꯡꯕꯨ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯈꯪꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯌꯦꯡꯃꯛ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯄꯣꯟꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯥꯎꯅ ꯁꯥꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯐꯠꯇ꯭ꯔꯕ ꯃꯥꯀꯨꯒꯤ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯀꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯅꯠꯇꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯝꯗꯒꯤ ꯑꯣꯜꯂꯛꯀꯗꯧꯔꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯆꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯗꯨꯅ ꯎꯆꯦꯛ ꯃꯃꯥꯗ ꯎꯃꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯒꯤ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯝꯃꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯄꯪꯕꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯅꯇꯩ ꯅꯅꯥꯎ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯔꯅꯤ ꯈꯜꯂꯤꯗꯣ? ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯂꯕꯗꯤ ꯅꯪ ꯁꯤꯒꯗꯕꯅꯤ ꯈꯪꯉꯨꯍꯦ꯫ ꯑꯩꯅ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯗꯅ ꯎꯃꯪ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯂꯩꯍꯟꯒꯅꯨ ꯇꯥꯟꯊꯣꯛꯄꯤꯈꯣ ꯍꯥꯏꯕꯗꯨ ꯌꯥꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯇ ꯅꯠꯇꯅ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯛꯂꯤꯕꯅꯤꯅꯦ꯫ ꯅꯪꯗꯤ ꯁꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯀꯔꯤ? ꯅꯪꯉꯣꯟꯗ ꯐꯨꯔꯛꯏ ꯍꯥꯏꯕ? ꯐꯩ ꯈꯪꯒꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯅ ꯑꯃꯠꯇ ꯊꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯥꯀꯨ ꯑꯗꯨꯅ ꯎꯆꯦꯛ ꯃꯄꯥꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯋꯥꯅ ꯁꯥꯖꯕ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯀꯣꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯝꯗꯒꯤ ꯑꯣꯜꯂꯛꯇ꯭ꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯥꯀꯨ ꯑꯃꯗꯤ ꯀ꯭ꯋꯥꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛꯁꯤꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕꯤ ꯎꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯈ꯭ꯔꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯎꯃꯪ ꯑꯁꯤꯗ ꯅꯪꯅ ꯄꯨꯝꯅꯃꯛꯇꯒꯤ ꯐꯥꯎꯏ ꯇꯧꯕ ꯉꯝꯃꯦꯅ ꯂꯩꯔꯝꯂꯤꯕꯗꯣ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯎꯆꯦꯛ ꯃꯆꯥꯗꯨꯕꯨ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯐꯩ, ꯃꯥꯕꯨ ꯑꯩꯅ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯏꯇꯥ, ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯁꯟꯕꯗꯤ ꯏꯇꯥ ꯐꯠꯇꯦ꯫ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯥꯀꯨꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯅꯕ ꯇꯧꯁꯤ ꯏꯇꯥ꯫ ꯏꯇꯥ, ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯦ
ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤꯗ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯥꯀꯨꯗꯣ ꯃꯗꯨꯒ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯂꯣꯏꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯂꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯥꯀꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯃꯟ ꯈꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ ꯑꯗꯨꯕꯨ ꯎꯆꯦꯛꯁꯤꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕꯤ ꯎꯃꯥꯏꯕꯤ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯃꯥꯀꯨ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯒ ꯂꯝꯕꯥ ꯇꯧꯅꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯏꯇꯥ ꯎꯆꯦꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯁꯦ ꯑꯩꯈꯣꯏ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯥꯀꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯊꯤꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯁꯨ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃꯥꯀꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯄꯥꯝꯕꯩ ꯑꯃ ꯍꯥꯟꯅ ꯊꯤꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯗꯨꯅ ꯍꯦꯛ ꯐꯪꯂꯕꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯅꯕ ꯇꯧꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯑꯣꯏꯔꯁꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯤꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯃꯥꯀꯨ ꯑꯗꯨꯅ ꯎꯆꯦꯛ ꯃꯃꯥꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯃꯛꯇꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯆꯦꯛ ꯃꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎꯆꯦꯛ ꯃꯃꯥꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯍꯦ ꯎꯆꯦꯛ ꯁꯣꯏꯅꯥꯎ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯎꯆꯦꯛ ꯃꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯈꯠꯂꯤꯕꯁꯦ ꯅꯪꯅ ꯎꯃꯪ ꯑꯁꯤꯗ ꯎꯆꯦꯛ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯎꯆꯦꯛ ꯃꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ ꯈꯪꯉꯨ ꯎꯆꯦꯛ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯉꯁꯤꯁꯨ ꯇꯝꯊꯤꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯥꯀꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯌꯦꯡꯁꯨ ꯎꯆꯦꯛ ꯃꯃꯥꯕꯨ ꯊꯤꯕ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯥꯀꯨ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯃꯟ ꯈꯨꯝꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯎꯆꯦꯛꯁꯤꯡꯕꯨꯁꯨ ꯃꯍꯥꯛꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯎꯆꯦꯛꯁꯤꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕꯤ ꯎꯃꯥꯏꯕꯤ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯇꯨꯅ ꯂꯩꯕ ꯌꯣꯡꯁꯤꯡꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯣꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯎꯃꯥꯏꯕꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯀꯔꯝꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥ ꯌꯣꯡ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯎꯃꯥꯏꯕꯤ ꯑꯗꯨꯅ ꯎꯆꯦꯛ ꯃꯃꯥꯒꯤ ꯃꯃꯥꯡ ꯍꯛꯇ ꯊꯣꯛꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯤꯔꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯣꯡ ꯑꯗꯨꯅ ꯎꯃꯥꯏꯕꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯐꯖꯔꯕ ꯄꯥꯝꯕꯩ ꯑꯃꯈꯛ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯌꯣꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯁꯤꯡꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯀꯨ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯥꯀꯨ ꯑꯗꯨꯅ ꯂꯥꯛꯂꯕꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯥꯀꯨ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯍꯦ ꯃꯥꯀꯨ ꯅꯍꯥꯛꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯎꯆꯦꯛ ꯃꯃꯥ ꯑꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕꯅꯤ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯃꯃꯥ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯍꯥꯠꯇꯣꯛꯂꯣ ꯌꯣꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯀꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯎꯆꯦꯛ ꯃꯃꯥꯅ ꯃꯩꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯒꯠꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯥꯀꯨ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯇꯝꯊꯤꯔꯕ ꯃꯥꯀꯨ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯄꯤꯔꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ
ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯃꯃꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝ ꯂꯩꯐꯝ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫